ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯏꯕꯤ ꯂꯧꯕꯨꯛꯇ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯈꯣꯜ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯆꯥꯏꯕꯤꯅ ꯂꯧꯕꯨꯛꯇ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯏꯕꯤꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯜꯂꯒ ꯆꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯣ, ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯅꯤ꯫ ꯀꯅꯥꯒꯤ ꯍꯧꯗꯣꯡ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯌꯦꯡꯕꯗ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯏꯗ꯫ ꯑꯩꯕꯨ ꯉꯁꯥꯏ ꯃꯩꯈꯦꯠ ꯑꯃꯗꯤ ꯍꯥꯞꯈꯤꯕꯗꯥꯏ꯫ ꯏꯁꯥꯁꯤ ꯃꯩꯈꯦꯠꯁꯤꯅ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯑꯣꯛꯊꯣꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨꯗꯁꯨ ꯆꯥꯏꯕꯤꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯉꯩ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯨꯛꯂꯕ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯦꯠꯁ ꯃꯆꯥ ꯑꯃꯇ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯃꯗꯨꯗꯤ ꯕꯤꯜꯕꯦꯠ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯌꯥꯝ ꯃꯈꯣꯏꯁꯤ ꯁ꯭ꯄꯣꯔꯠꯁꯤ ꯂꯣꯏꯅ ꯄꯥꯝꯅꯩ꯫ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯕ ꯒꯦꯝ ꯃꯈꯜꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯀꯌꯥ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯂꯤ ꯏꯁꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁ꯭ꯄꯣꯔꯠ ꯃꯈꯜ ꯑꯗꯨ꯫ ꯃꯗꯨꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯁꯨ ꯍꯧꯒꯗꯣꯔꯦ꯫ ꯃꯗꯨꯗꯤ IPL 2023 ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯇꯣꯔꯅꯥꯃꯦꯟꯠ, ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯁ꯭ꯄꯣꯔꯠ ꯒꯦꯝ ꯑꯁꯤ ꯍꯧꯒꯗꯣꯔꯦ꯫ ꯃꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯁ꯭ꯄꯣꯔꯠ ꯒꯦꯝ ꯑꯗꯨꯗ ꯇꯤꯝ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯕꯦꯠ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯒꯦꯝ ꯑꯗꯨ ꯀꯥꯕꯒꯤ ꯇ꯭ꯔꯣꯐꯤꯗꯨꯒ ꯏꯁꯥꯅ ꯕꯦꯠ ꯇꯧꯈꯤꯕ ꯋꯤꯟꯅꯔ ꯄ꯭ꯔꯣꯐꯤꯠꯇꯨꯒ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯁꯤ꯫ ꯃꯗꯨꯅ ꯃꯌꯥꯝ ꯂꯤꯡꯛꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯅꯧꯕ ꯖꯔꯅꯤ ꯑꯃ ꯍꯧꯔꯁꯤ꯫ ꯑꯇꯣꯞꯄ ꯏꯚꯦꯟꯠ ꯁ꯭ꯄꯣꯔꯠ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯒꯅꯤ꯫ ꯃꯌꯥꯝꯅ IPL 2023 ꯉꯥꯏꯅ ꯕꯣꯔꯤꯡ ꯆꯨꯔꯛꯑꯕꯁꯨ ꯑꯇꯣꯞꯄ ꯒꯦꯝ, ꯑꯇꯣꯞꯄ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯈꯔꯗꯁꯨ ꯕꯦꯠ ꯇꯧꯗꯨꯅ ꯁꯥꯟꯅꯕ ꯌꯥꯏ꯫ ꯃꯗꯨꯅ ꯃꯌꯥꯝ ꯃꯁꯤꯒꯤ ꯑꯦꯞꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯕꯣꯅꯁꯁꯨ ꯐꯪꯒꯅꯤ꯫ ꯁ꯭ꯄꯣꯔꯠ ꯒꯦꯝꯁꯤꯗ ꯇꯤꯝ ꯑꯣꯏꯅ ꯕꯦꯠ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯃꯤꯟꯅꯁꯤ꯫ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯌꯥꯎꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯌꯨ꯫ ꯕꯤꯜꯕꯦꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯅꯧ-ꯑꯅꯧꯕ ꯁ꯭ꯄꯣꯔꯠ ꯃꯦꯆ ꯗꯤꯁꯀꯣꯚꯔ ꯇꯧꯕꯤꯌꯨ꯫ ꯀ꯭ꯋꯥꯛ ꯈꯔꯁꯨ ꯌꯥꯡꯅ ꯈꯣꯡꯗꯨꯅ ꯈꯨꯟꯌꯥꯏꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯂꯩꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯌꯥꯡꯅ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯃꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯃꯇꯧꯅꯣ? ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯨꯛꯂꯕ ꯆꯤꯡꯈꯣꯡ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯤꯕ ꯌꯥꯝꯂꯕ ꯂꯝꯂꯛꯀꯤ ꯀ꯭ꯋꯥꯛꯁꯤꯡ ꯑꯁꯤꯅ ꯈꯨꯜ ꯑꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯡꯂꯤꯕꯁꯤꯕꯨ? ꯈꯨꯜ ꯑꯁꯤ ꯀꯔꯤ ꯑꯋꯥꯕ ꯇꯥꯗꯣꯔꯤꯕꯖꯥꯠꯅꯣ? ꯂꯧꯕꯨꯛ ꯑꯁꯤꯁꯨ ꯃꯤꯁꯨ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯀꯥꯈꯤꯕꯅ ꯐꯔꯗ꯭ꯔꯥ? ꯐꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯏꯁꯥꯗꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃ ꯄꯣꯛꯏ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯂꯧꯕꯨꯛꯇꯒꯤ ꯃꯌꯨꯝꯗ ꯀꯥꯔꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯆꯥꯏꯕꯤꯒꯤ ꯃꯃꯥꯡꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯑꯃꯨꯛ ꯆꯥꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯏꯕꯤꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯜꯂꯒ ꯍꯧꯗꯣꯡ ꯑꯗꯨ ꯇꯝꯅ ꯊꯣꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯥꯏꯕꯤꯅ ꯍꯨꯟꯈꯤꯕ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯄꯥꯟꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯆꯥꯏꯕꯤꯅ ꯍꯨꯜꯂꯛꯂꯤꯕ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯃꯁꯥꯗ ꯄꯥꯜꯂꯐꯥꯎ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯆꯥꯏꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯤ꯫ ꯆꯥꯏꯕꯤꯁꯨ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯥꯏꯕꯤꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯗꯨꯅ ꯃꯈꯥ ꯄꯥꯡꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯆꯥꯏꯕꯤꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯨꯝꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯅ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯨꯡ ꯑꯣꯜꯂꯒꯁꯨ ꯆꯥꯏꯕꯤ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯑꯀꯤꯕ ꯅꯣꯡꯍꯧꯒꯤ ꯃꯈꯣꯜ ꯑꯃ ꯆꯥꯏꯕꯤꯅ ꯇꯥꯔꯛꯈꯤ꯫ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯗꯨꯁꯨ ꯃꯤꯁꯨ ꯀꯅꯥꯁꯨ ꯆꯠꯇꯦ, ꯆꯥꯏꯕꯤ ꯃꯇꯣꯝꯗꯅꯤ꯫ ꯆꯥꯏꯕꯤꯁꯨ ꯅꯣꯡ ꯑꯗꯨ ꯅꯪꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯕꯗꯒꯤ ꯆꯦꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯣꯡꯍꯧ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯆꯥꯏꯕꯤ ꯇꯝꯅ ꯍꯨꯝꯖꯤꯜꯂꯛꯑꯝꯃꯤ꯫ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯔꯨꯝ ꯇꯦꯛꯊꯕ ꯃꯈꯩ ꯀꯟꯅ ꯍꯥꯏ ꯍꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯆꯥꯏꯕꯤꯅ ꯀꯟꯅ ꯆꯦꯜꯂꯤꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯎꯖꯥꯎ ꯑꯃ ꯃꯁꯥ ꯇꯦꯛꯊꯔꯛꯇꯨꯅ ꯆꯥꯏꯕꯤ ꯇꯝꯅ ꯇꯨꯊꯔꯛꯈꯤ꯫ ꯆꯥꯏꯕꯤꯁꯨ ꯃꯥꯡ ꯇꯨꯡ ꯂꯩꯊꯣꯛꯐꯝ ꯈꯪꯗꯕꯗꯒꯤ ꯆꯥꯎꯔꯕ ꯎꯁꯥ ꯑꯃꯅ ꯀꯦꯜꯂꯛꯇꯨꯅ ꯆꯥꯏꯕꯤꯗ ꯅꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯆꯥꯏꯕꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯀꯣꯟꯅ ꯆꯥꯏꯕꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯃꯁꯥ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯅꯜꯂꯒ ꯐꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫
ꯁꯥꯏꯕꯤꯁꯨ ꯎꯖꯥꯎ ꯃꯁꯥꯗꯨꯕꯨ ꯍꯨꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯖꯔꯕꯁꯨ ꯁꯥꯏꯕꯤ ꯎꯄꯥꯏ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯉꯁꯥꯏ ꯂꯧꯐꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯁꯨ ꯁꯥꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧꯁꯤꯗ ꯁꯥꯏꯕꯤ ꯃꯆꯤꯟ ꯊꯣꯛꯅ ꯂꯥꯎꯕ ꯍꯧꯔꯛꯈꯤ, "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ, ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ" ꯍꯥꯏꯗꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯎꯖꯥꯎ ꯃꯁꯥꯗꯨꯅ ꯃꯈꯣꯡꯗ ꯅꯜꯂꯒ ꯂꯩꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯁꯨ ꯁꯥꯏꯕꯤ ꯇꯞꯅ ꯇꯞꯅ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯤꯠꯇꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯨꯡꯅꯔꯛꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯁꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯁꯥꯏꯕꯤ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯅ ꯁꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯏꯕꯤꯁꯨ ꯀꯞꯇꯨꯅ "ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯉꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯊꯦꯝꯕꯤꯆꯥ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯋꯥꯈꯜ ꯆꯣꯏꯔꯕ ꯊꯦꯝꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯍꯧꯗꯣꯡ ꯑꯗꯨ ꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯗꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯊꯦꯝꯕꯤꯆꯥꯁꯨ ꯍꯧꯗꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯩꯈꯤꯗꯕ ꯃꯃꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯁꯥꯏꯕꯤ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯁꯥꯏꯕꯤꯅꯁꯨ ꯑꯉꯥꯎꯕ ꯊꯦꯝꯕꯤꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯊꯦꯝꯕꯤꯆꯥ, ꯅꯌꯥꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ꯫ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯐꯩꯖꯜꯂꯒ ꯂꯩꯔꯤꯕ ꯎꯖꯥꯎ ꯃꯁꯥ ꯑꯁꯤ ꯅꯪ ꯍꯨꯒꯠꯄ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯅꯌꯥꯝꯕꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯈꯨꯟꯁꯤꯒꯤ ꯃꯤ ꯈꯔꯗ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯔꯨꯆꯣ, ꯇꯥ ꯆꯥꯏꯕꯤꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯧꯔꯦ ꯍꯥꯏꯕꯤꯌꯨ." ꯅꯌꯥꯝꯕ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯪꯖꯤꯜꯂꯛꯄ ꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯌꯥꯝꯕꯗ ꯅꯜꯂꯤꯕ ꯆꯥꯎꯔꯕ ꯎ ꯃꯁꯥ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯦꯝꯕꯤꯆꯥ ꯍꯥꯏꯔꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯁꯥꯏꯕꯤ, ꯑꯩꯒꯤ ꯃꯔꯨꯞ ꯍꯧꯗꯣꯡ ꯑꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯩ ꯆꯠꯂꯒꯦ, ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯖꯍꯧꯔꯣ꯫ ꯈꯨꯜ ꯑꯁꯤ ꯍꯟꯗꯛꯇꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯅꯤꯜꯂꯅꯤ." ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯁꯥꯏꯕꯤꯁꯨ ꯀꯞꯇꯨꯅ, "ꯊꯦꯝꯕꯤꯆꯥ, ꯅꯪ ꯅꯌꯥꯝꯕꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ, ꯅꯌꯥꯝꯕ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯉꯥꯎꯕ ꯊꯦꯝꯕꯤꯆꯥ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯏꯁꯩꯒꯨꯝꯕ ꯑꯃ ꯉꯪꯉꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯥꯏꯕꯤꯁꯨ ꯋꯥꯈꯟꯗ ꯈꯪꯖꯔꯝꯃꯤ, "ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯉꯔꯣꯏ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯀꯔꯤꯅꯣꯃ ꯑꯣꯡꯅꯔꯨꯔꯦ, ꯃꯥꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ" ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯕꯤ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯧꯐꯝꯗ ꯀꯨꯝꯅꯔꯛꯄ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯆꯥꯏꯕꯤꯕꯨ ꯎꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯆꯥꯏꯕꯤ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯅꯜꯂꯤꯕ ꯎꯖꯥꯎ ꯃꯁꯥ ꯑꯗꯨ ꯍꯨꯒꯠꯄꯤꯗꯨꯅ ꯃꯌꯨꯝꯗ ꯊꯥꯡꯉꯒ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯆꯥꯏꯕꯤꯒꯤ ꯃꯆꯤꯟꯗ "ꯍꯧꯗꯣꯡ ꯑꯃꯨꯕꯤ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯏꯇꯨꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯂꯩ꯫ ꯑꯩꯅ ꯅꯨꯡꯗꯨꯝ ꯊꯣꯝꯃꯐꯥꯎ ꯍꯧꯗꯣꯡ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩ꯫ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯤ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯑꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯈꯟꯖꯜꯂꯨꯔꯒ ꯍꯧꯖꯤꯛꯇ ꯄꯨꯡꯀꯤꯗ ꯀꯤꯖꯔꯛꯑꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯆꯥꯏꯕꯤ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯃꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯆꯥꯏꯕꯤꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤꯉꯩ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯆꯥꯏꯕꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯊꯣꯔꯛꯇꯨꯅ ꯆꯥꯏꯕꯤꯗ ꯃꯃꯥꯏꯗ ꯑꯣꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯆꯥꯏꯕꯤ ꯃꯁꯥꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤꯁꯨ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯦꯡꯅꯩ ꯍꯥꯏꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯊꯣꯛꯈꯤ꯫ ꯅꯈꯣꯏ ꯍꯧꯗꯣꯡ ꯑꯗꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯏꯕꯤꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯩꯅꯣ, ꯍꯧꯗꯣꯡꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯁꯤꯗꯁꯨ ꯍꯧꯗꯣꯡꯒꯤ ꯍꯧꯗꯣꯡ ꯉꯥꯛꯇꯅꯤ꯫ ꯌꯥꯔꯦ, ꯄꯣꯊꯥꯕꯤꯔꯣ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯕꯤꯗꯤ ꯍꯧꯗꯣꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯄꯥꯈꯠ ꯊꯨꯀꯠꯄꯅ ꯌꯣꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯪꯉꯝꯕ ꯏꯃꯨꯡ ꯑꯗꯨ ꯈꯟꯅ ꯆꯩꯅꯕ ꯂꯥꯎ ꯈꯣꯡꯕ ꯇꯧꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯍꯧꯗꯣꯡ ꯑꯗꯨ ꯑꯐꯕ ꯍꯧꯗꯣꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯦꯛ ꯆꯪꯉꯝꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤ ꯈꯟꯅ ꯆꯩꯅꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯈꯔ ꯑꯃꯁꯨ ꯍꯧꯗꯣꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯍꯦꯛꯇ ꯆꯪꯈꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯀ꯭ꯋꯥꯛꯁꯤꯡꯅ ꯈꯨꯜ ꯑꯗꯨꯗ ꯄꯥꯏꯔꯛꯑꯒ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫
Asumna matang khura leiragadi Saibisu magi asokpa khong adu tamna pharakhi. Maduna Saibi thabai inkhang suba chatpa haurammi. Tawbadabu labuk maikei adomdadi Saibi matang kuina chalamkhide. Aduba nongma hing amada Saibi na sai sing tokpa loiraga phamungda tumba changena hek tawrakpada thongganagi khungi mi leitaba yaure haidana pau chenba langnakhi. Maduda Saibi su imungda changaga magi nupida sumna hairami onthokpani khungi mi leitaba yauramani ingnanga ingbasida poloiba yaudurisi tanbu talle. Phare adu ai thokige horen aina kaurakpada satlangna mapanda chenthoro handakti lekai se mong ama tawrabani madugi hawdong amubidu aphabadi mande hairami. Saibi gi wafam aduda magi nupina among sumna khumakhi kanabu oiriba janu ngasai yuk chu kwak yamna khongki nangsu hawdong aduda pallaga le phare satpiruro hairami. Magi nupi gi wafam aduda Saibi su masada finglawna saugalakki aduga sumna hairami aina palliba hawdong amubidu aphaba natte mana ne gi khonga chitti hankribadu lekai khulasina su hainaribani madugi hawdong do aphaba natte haidana phare ai thoe haidana Saibi mangak samda khudai ama yelaga thorakki. Ngak leiragadi Saibi na khunjin yorakpada mi kharasu thingnarami. Maduda Saibi na leitriba mioi si kanano hangami. Mioi singaduna amok sumna khumakhi Saibi ate kanasu natte wakhan chuwairaba thimbi jani. Mana siramdai mikub adudasu khungi mioi khara magi matung inarkhini hairami su hai. Law khoi pulap chatminakhrasi hairakhi. Wafam adu tabada Saibi di masada swai laukhi. Mamangda thimbi chana mangonda hairamba wafam adusu khangning hek ningsingakhi. Asumna Saibi thimbi cha ngawbagi mayum yokselakhi. Khungi mioi kya amasu thimbi chagi mayumda leinarami. Asibado sumangda thangtoga thanamki. Tanjadu da halamana sumna hairakhi. Nakhoi asibasi kupna senau. Ngayak leiragadi thangtokpa yarani. Hojik magi hawdongla karino. Hawdong amubi ama mafam masaida kwachet chattuna leirami. Asibasi jiba panba sa usikna kalankiba yaba nati nakhoi kupna senau hairakhi. Wafam aduda Saibi di masada swai laurami. Tanja aduda su nuksit akanba amana asibada kupiba phi angawbadu humtorakhi. Matam aduda thimbi chagi mamit anidu phangpang pangthoga maya karga leiramki. Pataw aduda mayam su loina kinarami. Konadi ahal amana asibadu phiduna amuk kupsalami. Saibi su mayam tiliba marak aduda masada ituk tuk tharaga mafamdugi akoibada kuyeng yengduna lei. Konadi asibadu turen mapanda thangtosi hainarappadagi thimbi chagi thawai yaugdraba haksang adu poloinaba yum adudagi puthorakhi. Saibi su turen mapan poloifam tamna lakpa haurammi. Matam aduda Saibi na turen mapan adomda hek kumakpada hawdong amubi adu turen mapangi suklaba mafam amada phammaga Saibi da munna yengakhi. Madu urubada Saibi masada mihun dangdang songammi. Magi wakhanda sunga sigi numise karino madi thokadaba mali haidana wakhanda kiba ma pokhi. Manakadaida leiriba poloiba yawba lakpa mising adudasu Saibi na hawdong aduda makut thilaga taami. Matam aduda angakpani. Hawjikta Saibi na ukiba hawdong amubi adudi leiramkhide. Maduda Saibi sukpung angakhi. Ngayak leiragadi thimbi chagi asiba haksang adu turen mapal aduda poloinaba kanna lang silingaida suklaba chingkhong adomdagi akanba nonglei nungsit ama ngangduna hummaga lakhi. Madudagi mayamsu poloiba yararoi haidana asibado sangmacha amada muk thangjalami. Nonglei nungsit adusu mafam aduda asuki matik kanna humjalakhi. Turen mapal aduda poloinaba pairaga thammiba singbun sing adusu nonglei nungsitna loina humtorakhi. Mayamsu nonglei nungsit adu kanmankhiduna turen mathak waida machi magi thokpa nong adu thupnarami. Asiba manaktana Saibi ga halama niga sangami. Kuududa kupiba phi adusu nuksina humjalakpadagi paithokhidanaba kanna honarami. Matam aduda Saibi ga hansing adugana phi angawbadu humkhidanaba pharami. Tanja aduda Saibi na sibadu haiphet yenguba matamda asibagi khongsa sing adu konsankhibadongna Saibi na urami. Madu urubada Saibi su masada kimankhiduna asibagi masak adu yengba ngamamde mamay adu leithoga leirami. Nonglei nungsit marak aduda su hawdong amubi aduna kana khongokpa makhol ama su mayamna tanarakhi. Yenguragana mafam karaidagi khongeibano khangamkhide. Konadi nonglei nungsit adu su tamna nemtharakhi. Ngayaki matungdagidi kana suramba nong adu su lepki. Tawbadabu mayamna sibadu poloinaba longkhatnaraga leiriba sing sabun sing adudi nonglei nuksitna loina humtokhiduna mafam adaida ama ani khak cholaga targa leirammi.
Madu urubada lakaigi ahal amana nauna sing khara thorang tawdaba yaroi nong hangkringai asibasi thuna poloinaba tahausi hairappadagi amukna hongnana mayam kuchen senduna poloinaba akangba sing khara koiti thinarami asibadusu sang aduda thamli asumna mayamna sing akangba sing adu turen mapanda hondaraga poloinaba paikhatnaringai mafam karaidagino khangawdaba makhe haudong amubi aduna thimbisage asiba haksang adu satlaungna kalaga chongduna satki matau aduda mayam su kok paina duna sibagi manakta chensenarami lakaigi han kharasu matau aduda kap duna asumna hainarakhi loiradana masidi karino ngasigi matau asidi hojikpo asibasi matau karamna poloi khiduri dakoibo asibasi sena hudrabo masida thoktanaba koina poloi bada sibagi manakta mi sangnaribani kari nongdang khono haidana ahansing adu pakatnarami ngayak playeragade turen mapala duda ki kiba makhon khara tanarakhi poloinaba paikhalaga thammiba sing sabun sing adusu loina ningkhai rakhi matao sida poloiba yawbu lakpa mi kharadi kibadagi mayumda loina senakhi saibi su mafam aduda leiri magi wakhandasu aibu sel horasira natraga poloiba si mapung phana yaw kisira khanba horakhi matam aduda hansing aduna saibi hoina ha sing aduda thina ngang ba horakhi nakoibu lepaga yeng duna leiranu law sing asi loina pekhalu asibigi manakta suna koya humari sangaga leyu hairakhi asumna khara amana turen mapana duda sing sabul loina pekhatna bo honari saibi su asibadu sangi matamaduda ku manungda yawriba thimbi sage asiba haksang adu leng khotpagi mong matawama saibi hoina urakhi madu urubada saibi di mihun suramde kibana thak nikki ngayak leragadi ku manung adudagi asibadu naherakhi handakti mataw duda asiba sangiba saibi hoi kangusu law duna loina chenthoknarakhi matam aduda poloiba yawba lakpa namba mi singdi mayumda loina senakhi toren mapana duda sumnatagi ahan kharaga mioi manga taruk khakta ngaihokhi maduda saibi su yawribani tanja aduda su amukku manung adudagi I ngakta sentharakhi handakti kiraba mong mataw kya sida asibado toren mapana duda hundoklamlaga mayam su mathawai hingauna ba haidana mayumda loina senarakhi saibi su mathawai khubakta haptuna mayum tamna kanna selakhi tanja aduda haudong amana saibi gi tungda khong dona tanarakhi saibi su tung olaga yengamde mayung gi thongan get mapa hik yawbuga paikhe mayumda magi nupi bu kau duna sensalami aduga yunggi thong adu chena lonsenduna magi nupi da sumna hairami ngasigi numise angakpani pusida sukyamna kiba thogdo sidi amupok thengnadri ngasi leikidaba miyo ya do ate kana sunate thembi sani hojikti ma hyanga thobo olhore khulasi awaba tarani hojiksu poloiba ngamdabadagi mayam yum da loina senare e hairami pawadu tabada saibi gi nupi su pungangaki aduga sumna khumakki handaga koi khunge lai haraubadasu maibigi leibawda khulasi khundak lansini haikrabani yumthong khudingi sumika miraw khongi makhon tanan nilani haikrabani kamdau dori masidi hairami saibina mukmagi nupida sumna hairami aina nangonda haidra haudong amubido isam samba haudong nate madu aphattaba haudongni khulasibu awaba pinaba awang thangbada leiriba singthak asidagi kumtharapa lam haudongni hojikti numidangbu takhrabadi miyoi amata yumdagi mapan thoknaba ngamaroi iswargi nongdang khon yengasi hairami asumna numittumadi haukre nonghe nganmagadi khungi ahalaman khara wa tanaraga toren mapanda lehuriba asiba haksang adu maiba mari mangaga loinaraga asibado poloinaba salami maduda khundugi yumthong khudingdagi mi amamam su poloiba yawba loina thongnarakhi onadi maiba mana ku manungda yawriba asiba haksang adu yenguba matamda thawai yawtraba thimbi sage asiba haksang adudi ku manungda yawrongkhide maduda mayam su punga ngangnakhi mafamdugi akoibada sangana chelaga chakhrabazara khanduna mayam su asibadu koithi thinarami adubo asibade thiba phangomkhide maiba singaduna su somna hainarakhi hojikti asibadu hyanga thobo onduna satkre nakhoi ngasi haiba numisidagi numitpu hekta akhrabadi yumdagi miyo yamata mapan thokanu asibaduna nakhoibu thawai longnaba khunsigi yumthong khudingda sangduna leikhre hairakhi madudagi mayam su masada kibana loina thumatkhi numit adudagi mafam marang khangdaba makhe yumma mada numit nukti khudingi mi amamam siba horakhi direct khulakta su khungi miyo sing si duna targa leinarami hojikti khulladu mikap miraw khontana ninki
Turen mapandasu numit nungti khudungi mi poloibada poloifam ahangba jaga amata leinaramkhide ahingda sibana onkraba hianga thobana khulladuda leiba mipum khudimak hingta thattuna hatpa haurammi matawosida khunja sing kharadi mayuming khon thadoktuna atopa mafamda chenkhibasu yaungnarammi nongmasu chaibina numidang chak toktuna phamungda changnaba honaringai makoige yum manungda namthiba hingai manam khara selakhi yungi mapanda sumi ma lepaga leibagi sanil amasu chaibina urakhi matawdoda chaibi su khangjarami hianga thobadu ngasidi makoige yumda lai haibasi maduna magi matu masa singda yumdagi mapan thoktanaba chaibina section wahi kya ma takpirami ahinga duda makoi masen wa ngangnaba phau khonjen thungna wari sanaramde pikleba masa ani bu phamungda sumduna chaibi magi nupiga angang ani bu senadunu mikup na humsingna leirami Konadi Saibiga magi nupiga su ahing sum thengjalakpadagi masada uiri tamna uitharakhi adubu angakpani Saibigi nupina mikap thorakpada mapandagi ayuk anganbada khongakpa uchek uyagi makhon tarakhi ye namasu nungale takpadongna mapandagi khongakhi mangan kharasu makhoigi thong marumda phaujalakhi maduda Saibigi nupisu wakhanda nungale khanduna magi nupabu haudoke tawrammi adubu Saibiga masa singadi Nungaina tumbada ubada magi nupiduna su tumjara sanu khanduna mama tumna phamungdagi kumtharakduna yungi mamang thongadu hek hangtorakpada akiba matawni hianga thawbudi makhoigi thungjin panda lepaga nupidu bu ngairaga leiramki madu urubada saibigi nupisu khangjarami mikup aduna magi aroibani haibasi maduna amuktang kanna magi nupabu tanaba lausarami saibi su magi nupina kanna laurukpagi makhol adu tabada masada pingpingna kaidawraki haidana Puklaungna haugalakhi adubo magi nupidi phamungda leiramkhide matawduda chaibi masade pa pakhana phamungdagi hekum tharakpada magi nupidi thungjin pan mapada targa leiramkhi madu urubada chaibi su kaptuna magi nupibu masa nomduna kaurami adubo magi nupidi ahing aduda hianga thawbana thawai lauduna hatok piramkhi mataw kyasda chaibi su ahing aduda thawai yaudraba magi nupigi haksang adu konduna Lakai miyam tanaba kanna lausarami aigi nupibu amukta kanbiyu haidana adubu ahing aduda saibigi mateng pangbinaba miyoy amata thorakhide mataw asumna saibigi nupisu hianga thawbana hatkhi khulladusu sum nongmagi hianga thawbana miyoy amamam sum hingta thalakpadagi mayapsu thawai hingnaba haidana khulladu thadoktuna atopa mafam amada loina senakhi saibisu khulladuda matomda lehobudi yadabana Masa anibu puduna atopo mafam amada sedangunaba yum adudagi thorakhi aroibo oinasu yum aduda thelauriba magi nupigi photo da yengamaga saibigi wakhanda su sumna wasaami ai yum asida amuk soidana halakhini nange lamansu hianga thawbagi mathakta aina soidana laman khungani wai singase hairamduna saibi mamittagi mapi sadum senthaduna aroibo oina nuksiraba magi mayum aduda aroibo oina yengamaga masa anibu puduna Kulladu thadomki mayam wari si matang asaida loijare nongma matang saba mada wari asigi season 2 mayam gi mafamda soidana pujaraki ngasigi di mayam dage kaina naba bidai laujari bo hama maktade komnona khoiramjari ngasidi mayam gi apamba gi matungina hianga thobo season 2 ngasidi mayam gi puduna laksari wari si bolantok sakiba matamda soi ki balan ki bayarbasu mayam da ngakpiu haisari Pareduni mayam wari asi hongna batau jaragi asumna mamangi season 1 da khulladubu hianga thawbana mi mathang hatpa horakhi kiningai oiraba sibana won kiba hianga thawbagi matau kyasida khunja singju mathawai khubakta haptuna khulladu thadoktuna loina senakhi amaromdana khulladu da leiba saibi magi nuksijaraba nupibusu ahinga amada hianga thawbana mitrang sanaduna hatokpikhi Masigi matung hujikti hane ingna chingna lejaramba khulladu khuntak lansiba onki saibi suaroi boina nuksiraba magi mayum maduda amuktang tung ona yengamduna wasak amaga loina piklibe magi masanupi puduna atopa khunda sedanguna basatki masigi matung wari ese sehi kungi matungda muklagle saibi su thangnana leiriba khulladu da masanupi ga leiminarami masanupi edogi maming ngan thoibi kawi saibi su asuk kuiraba sehi kun muksi Dongmatamagi wakhande hianga thawbobo niksingdaba numit yawramde adubu leisama pung phagalaklibi magi masanupi ngan thoibida
ꯅꯣꯡꯃꯇ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯋꯥꯔꯤꯁꯤ ꯁꯥꯔꯝꯗꯦ ꯃꯃꯥꯕꯨꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯈꯨꯜ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯦꯛ ꯄꯟꯅꯔꯛꯄꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒꯁꯨ ꯍꯥꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯀꯣꯟꯈ꯭ꯔꯕ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯜꯂꯝꯗꯦ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯨꯟꯖꯥꯁꯤꯡ ꯈꯔꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯨ ꯍꯦꯛ ꯃꯌꯥꯎꯏ ꯃꯗꯨꯗ ꯈꯔ ꯑꯃꯅ ꯆꯤꯡꯈꯣꯡ ꯑꯁꯤ ꯂꯥꯜꯂꯨꯕꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅꯤ ꯍꯥꯏꯅꯔꯝꯃꯤ ꯁꯥꯏꯕꯤꯒꯤ ꯋꯥꯈꯟꯗꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯤ ꯇꯨꯖꯨꯡꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯈꯤꯅꯤ ꯈꯜꯂꯝꯃꯤ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤꯕ ꯂꯩ ꯈꯨꯟꯁꯤꯒꯤ ꯏꯁꯣꯔ ꯑꯁꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯗ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯧꯅ ꯆꯍꯤ ꯀꯨꯟꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯍꯨꯝ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯅꯤ ꯍꯥꯡꯂꯕ ꯑꯇꯤꯌꯥꯐꯧ ꯂꯝꯂꯛꯀꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯂꯛꯀꯤ ꯎꯆꯦꯛꯐꯧ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯧꯖꯤꯛꯇꯤ ꯀꯥꯂꯤꯖꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯅ ꯁꯥꯏꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯍꯥꯏꯔꯝꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯥꯏꯕꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯝꯈꯤꯗꯦ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯑꯔꯤꯕ ꯖꯨꯛꯀꯤ ꯂꯥꯏꯔꯤꯛꯇꯁꯨ ꯈꯨꯜ ꯑꯍꯨꯝ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯅꯤ ꯑꯃꯨꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯀꯨꯌꯣꯝꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯇ ꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯁꯥꯏꯕꯤꯗ ꯅꯠꯇꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕꯅꯤ ꯁꯥꯏꯕꯤꯁꯨ ꯐꯅ ꯃꯊꯃꯣꯏꯗ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯖꯔꯕꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯁꯥꯏꯕꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯔꯝꯃꯤ ꯁꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯌꯦꯡꯉꯨ ꯃꯁꯤ ꯄꯨꯝꯕ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯁꯤꯕꯅ ꯑꯣꯟꯈ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯏꯁꯣꯔꯒꯤ ꯅꯨꯡꯗꯝ ꯈꯣꯟ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯏꯕꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎ ꯎꯄꯥꯏꯗꯤ ꯂꯩꯇ ꯑꯀꯤꯕꯁꯨ ꯄꯣꯛ ꯌꯥꯝꯅ ꯆꯪꯅ ꯂꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨ ꯀꯧꯕ ꯅꯍꯥ ꯃꯆꯥ ꯑꯃꯅ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯆꯩ ꯍꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯍꯤ 10ꯃꯨꯛ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯅꯍꯦꯠꯄꯤꯈ꯭ꯔꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯇꯧꯕꯗꯕꯨ ꯇꯤꯡꯀꯨ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯁꯥꯗ ꯂꯩꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯈꯪꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯈꯨꯟꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯇꯦꯛꯊꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯣꯏꯅ ꯂꯩꯔꯦ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯕꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯄꯥꯟꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯁꯨ ꯆꯪꯗꯨꯅ ꯃꯅꯨꯡꯗ ꯑꯇꯥꯡꯕ ꯍꯨꯕ ꯌꯥꯕ ꯀꯔꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯃꯥꯅ ꯍꯨꯕ ꯌꯥꯕ ꯄꯣꯠ ꯆꯩꯗꯤ ꯑꯃꯠꯇ ꯐꯪꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯌꯨꯝ ꯑꯃꯗ ꯃꯥꯅ ꯆꯪꯉꯨꯕꯗ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯈꯛ ꯃꯥꯅ ꯐꯪꯉꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯈꯨꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯗꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯃꯪꯒꯣꯟꯗ ꯊꯦꯠꯂꯒ ꯂꯩꯕ ꯎꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯩꯈꯤꯗꯕ ꯃꯤ ꯑꯣꯏꯔ ꯃꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯖꯥꯠꯅꯣ ꯈꯨꯜ ꯑꯁꯤꯕꯨ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯣꯏꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯎꯆꯦꯛ ꯎꯌꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯄꯗꯧꯅ ꯈꯣꯡꯗꯨꯅ ꯂꯣꯏꯅ ꯄꯥꯏꯅꯈꯤ ꯃꯇꯧ ꯑꯗꯨꯗ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯄꯣꯛꯑꯝꯃꯤ ꯃꯗꯨꯅ ꯃꯥꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯥꯡꯇꯨꯡ ꯌꯦꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯊꯣꯔꯛꯈꯤ ꯀꯣꯟꯅꯗꯤ ꯃꯥꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯌꯥꯏ ꯆꯜꯂꯛꯄꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯗꯣꯡ ꯑꯃꯅ ꯍꯧꯅ ꯈꯣꯡꯕ ꯃꯈꯣꯟ ꯇꯤꯡꯀꯨꯅ ꯇꯥꯔꯛꯈꯤ ꯎ ꯋꯥꯁꯤꯡꯁꯨ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯁꯤꯠꯇꯅ ꯆꯞ ꯂꯦꯞꯄꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯅꯕ ꯀꯟꯅ ꯆꯦꯜꯂꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯦꯠ ꯈꯨꯜ ꯑꯗꯨ ꯃꯤ ꯀꯨꯏꯅ ꯇꯥꯔꯛꯇꯕꯗꯒꯤ ꯎꯃꯪ ꯋꯥꯃꯪꯗꯧꯅ ꯄꯨꯛꯁꯣꯡ ꯍꯦꯛ ꯁꯣꯡꯉꯝꯃꯤ ꯃꯗꯨꯅ ꯃꯥꯁꯨ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯐꯝ ꯈꯪꯉꯝꯈꯤꯗꯦ ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯃꯁꯛ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯥꯎꯔꯛꯈꯤ
ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯀꯣꯟꯅꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅ ꯈꯣꯡꯉꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯇꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯄꯨꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯤꯡꯊꯠ ꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟꯅꯤ꯫ ꯈꯨꯜ ꯑꯗꯨꯁꯨ ꯑꯁꯤꯕꯁꯤꯡ ꯑꯗꯨꯅ ꯀꯞꯄꯛꯄꯗ ꯄꯨꯛꯅꯤꯡ ꯍꯦꯛ ꯅꯤꯟꯈꯤ꯫ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯁꯨ ꯑꯁꯨꯝꯅ ꯃꯁꯥ ꯃꯇꯨꯡꯗ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯆꯪꯉꯤꯕ ꯈꯨꯜ ꯑꯁꯤꯗꯤ ꯑꯁꯤꯕꯒꯤ ꯈꯨꯜ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯗ꯭ꯔꯥ? ꯍꯦ ꯏꯁ꯭ꯋꯔ ꯅꯆꯥꯅꯅ ꯑꯩꯕꯨ ꯉꯁꯤ ꯈꯛꯇꯗꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯖꯔꯔꯣꯏ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯎ ꯋꯥ ꯁꯣꯠ ꯁꯣꯠ ꯂꯦꯡꯗꯨꯅ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯒꯤ ꯃꯥꯡꯗ ꯆꯦꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯤꯡꯀꯨꯕꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯝꯇꯥꯛ ꯄꯤꯔꯛꯈꯤ꯫ ꯇꯤꯡꯀꯨꯁꯨ ꯃꯤ ꯂꯩꯕ ꯈꯨꯜ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯥ ꯍꯤꯡꯉꯅꯤ ꯈꯟꯗꯨꯅ ꯆꯤꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯀꯦ ꯇꯧꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯇꯤꯡꯀꯨꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯁꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯁꯣꯠ ꯁꯣꯠ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯡꯀꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯝꯕꯤ ꯂꯝꯇꯥꯛ ꯄꯤꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒ ꯃꯨꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯁꯨ ꯑꯆꯨꯝꯕ ꯂꯝꯕꯦꯟ ꯈꯪꯉꯕꯅꯤꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯈꯤ꯫ ꯆꯥꯏꯕꯤꯁꯨ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯤ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯃꯩꯉꯥꯟ ꯈꯔꯒ ꯆꯤꯡꯈꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯀꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯃꯁꯥ ꯍꯤꯡꯖꯅꯕ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯂꯧꯔꯒ ꯆꯦꯜꯂꯛꯄꯅꯤ ꯈꯟꯗꯨꯅ ꯇꯤꯡꯀꯨ ꯇꯝꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯥꯏꯕꯤ ꯈꯨꯟꯖꯥꯁꯤꯡ ꯈꯔꯒ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯇꯤꯡꯀꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯤꯡꯀꯨꯁꯨ ꯆꯥꯏꯕꯤ ꯍꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩ ꯑꯁꯤꯕ ꯈꯨꯜ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨ ꯇꯝꯊꯤꯕ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯇꯥꯟꯅꯔꯦ꯫ ꯉꯁꯤ ꯈꯛꯇ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ, ꯑꯩ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯥꯏꯕꯤ ꯍꯣꯏꯅ ꯊꯥꯖꯗꯕꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯤꯇ꯭ꯔꯪꯅꯤ ꯈꯟꯗꯨꯅ ꯆꯥꯏꯕꯤꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯇꯤꯡꯀꯨ ꯇꯝꯅ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯗꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯡꯀꯨꯒꯤ ꯃꯁꯥꯗꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯆꯥꯏꯕꯤꯁꯨ ꯃꯥꯅ ꯍꯥꯏꯗꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯑꯃꯨꯛ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯤꯡꯀꯨꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯟꯈꯤ꯫ ꯇꯤꯡꯀꯨꯒꯤ ꯃꯁꯥꯗꯒꯤꯁꯨ ꯏꯈꯦ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯈꯤ꯫ ꯇꯤꯡꯀꯨꯁꯨ ꯊꯥꯡ ꯑꯗꯨꯅ ꯌꯥꯜꯂꯛꯄꯗꯒꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯈꯣ ꯆꯥꯏꯕꯤ, ꯃꯤꯑꯣꯏ ꯑꯁꯤ ꯁꯦꯡꯅ ꯃꯤ ꯃꯥꯜꯂꯤ꯫ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯇꯤꯡꯀꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯝꯀꯠꯂꯒ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯇꯤꯡꯀꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯪꯉꯨꯔꯤꯕ ꯌꯨꯝ ꯑꯗꯨ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝꯅꯤ꯫ ꯎꯄꯨ ꯑꯗꯨꯗꯒꯤ ꯃꯥꯅ ꯐꯪꯉꯛꯈꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯆꯥꯏꯕꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯁꯥꯖꯈꯤꯕ ꯈꯨꯗꯣꯞꯅꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯆꯥꯏꯕꯤꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯆꯥꯏꯕꯤꯗ ꯈꯨꯗꯣꯞ ꯑꯗꯨ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯕꯗ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯒ ꯑꯩꯅ ꯁꯥꯖꯈꯤꯕ ꯈꯨꯗꯣꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯉꯨꯔꯕꯖꯥꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯏꯕꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯉꯥꯡ ꯑꯁꯤꯅ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯗ ꯍꯪꯉꯁꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯋꯥꯏ ꯃꯥꯡꯉꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯨꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯀꯨ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯗ ꯁꯣꯛꯏꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯗ ꯉꯥꯟꯊꯣꯏꯕꯤꯁꯨ ꯎꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯕꯤ ꯍꯦꯛ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯉꯥꯟꯊꯣꯏꯕꯤꯗ ꯏꯉꯛ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯔꯝꯗꯤ ꯃꯥꯅ ꯉꯔꯥꯡ ꯈꯨꯜ ꯑꯗꯨꯗ ꯆꯪꯉꯨꯕꯗ
ꯌꯨꯝ ꯑꯗꯨꯗ ꯊꯦꯠꯍꯧꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯑꯗꯨ ꯉꯥꯟꯊꯣꯏꯕꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯃꯃꯥꯅꯤ꯫ ꯉꯥꯟꯊꯣꯏꯕꯤꯒꯁꯨ ꯃꯥꯒꯤ ꯃꯃꯥꯒꯁꯨ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯏꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯃꯁꯥꯗ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯇꯤꯡꯀꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯊꯨꯕꯗ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯏꯕꯤꯅ ꯇꯤꯡꯀꯨꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯈꯤꯔꯣꯏ꯫ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧꯒꯁꯨ ꯎꯅꯈꯤꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯕꯗꯤ? ꯈꯨꯗꯣꯞꯁꯤꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ? ꯅꯪ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯤꯡꯀꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩ ꯈꯨꯜ ꯑꯃ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯍꯧꯔꯤꯕ ꯁꯤꯕꯒꯤ ꯈꯨꯜ ꯑꯗꯨ ꯑꯩꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯃꯗ ꯆꯪꯉꯨꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯅ ꯐꯪꯉꯛꯄꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯃꯨꯛ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣꯁꯨ ꯌꯨꯝ ꯑꯗꯨꯗ ꯊꯦꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯎꯔꯛꯄ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯀꯣꯟꯅ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗꯗꯤ ꯑꯉꯛꯄꯅꯤ꯫ ꯖꯒꯥ ꯑꯗꯨ ꯑꯁꯤꯕꯅ ꯀꯞ ꯂꯥꯎꯕ ꯃꯈꯣꯟ ꯀꯌా ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯁꯨ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯂꯝꯕꯦꯟ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯏꯕꯤꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯇꯤꯡꯀꯨꯗ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯏꯕꯤꯅ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯂꯧꯔꯛꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯨꯁꯨ ꯆꯥꯏꯕꯤꯅ ꯇꯥꯛꯑꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯤꯡꯀꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯒ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕꯅ ꯌꯣꯡꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯊꯨꯕꯗ ꯊꯥꯗꯣꯛꯑꯒ ꯆꯠꯍꯧꯔꯒꯦꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯀꯨ ꯑꯔꯣꯟꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯅ ꯂꯧꯔꯛꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯆꯥꯏꯕꯤꯒꯤ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯍꯨꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯌꯥꯁꯤ ꯉꯥꯟꯊꯣꯏꯕꯤꯅꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯨꯄꯤꯅꯤ꯫ ꯃꯄꯥꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒ ꯇꯤꯡꯀꯨ ꯎꯅꯕ ꯂꯥꯛꯄꯗ ꯇꯤꯡꯀꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯗꯕꯗꯒꯤ ꯆꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯗ, ꯏꯕꯦꯝꯃ, ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯕꯤꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯕꯕꯥ, ꯅꯨꯄꯥꯗꯨ ꯄꯣꯠ ꯆꯩ ꯍꯨꯕ ꯃꯤꯑꯣꯏꯅꯤ, ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯤ꯫ ꯕꯕꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯏꯕꯤꯗꯤ ꯃꯁꯥꯗ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅꯗꯤ ꯆꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯑꯊꯧꯕꯅꯁꯨ ꯈꯨꯜ ꯑꯁꯤ ꯃꯁꯛ ꯈꯪꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯅ ꯏꯕꯥꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯗ ꯆꯠꯂꯒ ꯑꯈꯪ ꯑꯍꯩ ꯈꯔ ꯎꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯆꯥꯏꯕꯤꯅ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯌꯥꯝꯂꯕ ꯂꯝꯂꯛꯀꯤ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯆꯥꯏꯕꯤꯁꯨ ꯋꯥꯈꯟꯗ ꯃꯤꯄꯥꯏꯕ ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯀ꯭ꯋꯥꯛꯁꯤꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯅꯤ ꯇꯥꯛꯄꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯉꯥꯟꯊꯣꯏꯕꯤꯒꯤ ꯃꯃꯪꯗ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣꯝꯗ ꯑꯣꯜꯂꯒ ꯅꯈꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯍꯧꯔꯣ ꯍꯥꯏꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯟꯊꯣꯏꯕꯤꯅ ꯆꯪꯁꯤꯜꯂꯒ ꯀꯧꯔꯨꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯁꯥꯗ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯗꯣꯝꯗ ꯑꯣꯜꯂꯒ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩ꯫ ꯀꯣꯟꯅꯗꯤ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯊꯣꯔꯛꯇꯨꯅ ꯉꯥꯟꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯁꯣ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯛꯈꯤ꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯃꯃꯪꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯆꯥꯏꯕꯤꯅ ꯃꯆꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯍꯧꯒꯠꯂꯣ, ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯉꯥꯟꯊꯣꯏꯕꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯅ ꯎꯔꯝꯕ ꯑꯀꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯄꯥꯗ ꯀꯞꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯆꯥꯏꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯖꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯕꯤꯅ ꯎꯔꯤꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯉꯥꯟꯊꯣꯏꯕꯤꯅꯁꯨ ꯃꯄꯥꯗ, ꯕꯕꯥ, ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯔꯤ ꯂꯩꯒꯦ? ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯑꯃ ꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅꯁꯨ ꯈꯨꯜ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯑꯋꯥꯕ ꯇꯥꯒꯗꯣꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯕꯕꯥ, ꯉꯁꯤꯒꯤ ꯃꯪꯁꯦ ꯑꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯁꯤ ꯆꯥꯗ ꯃꯤ ꯁꯤꯕ ꯍꯧꯅꯔꯛꯈꯤ꯫ ꯂꯝꯍꯥꯡ ꯇꯨꯃꯥꯡꯁꯨ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯁꯤꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯣꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯠꯂꯛꯈꯤ꯫ ꯃꯃꯥꯡꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯂꯧꯁꯤꯟꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯂꯦꯡꯉꯛꯄ ꯑꯃꯗꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟ ꯀꯌꯥꯁꯤ ꯇꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯑꯁꯤꯕ ꯌꯥꯎꯔꯛꯄꯗ ꯄꯣꯂꯣꯏꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯕꯁꯤ ꯆꯥꯏꯕꯤꯒ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯅꯗꯤ ꯈꯪꯉꯝꯃꯤ꯫
ꯍꯤꯌꯥꯡ ꯑꯊꯧꯕ ꯈꯨꯜ ꯑꯁꯤꯗ ꯌꯧꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯛꯑꯅꯤ ꯈꯪꯉꯝꯃꯤ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯐꯥꯎ ꯃꯄꯥꯟꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯄꯨꯀꯞꯇ ꯀꯞꯅꯔꯛꯈꯤ ꯑꯍꯤꯡꯗꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯟ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯟ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯁꯨꯝ ꯀꯧꯊꯣꯛꯑꯒ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯅ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯐꯥꯎ ꯀꯤꯗꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯝꯗꯦ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯁꯤꯕꯅ ꯑꯣꯟꯈ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯂꯥꯛꯂꯤ ꯃꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯅꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯟꯅꯔꯣ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯀꯅꯨ ꯅꯈꯣꯏꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯅꯨꯃꯤꯠꯅ ꯆꯪꯗ꯭ꯔꯤꯐꯥꯎꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯊꯣꯔꯛꯄ ꯉꯝꯗꯦ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥ ꯁꯥꯗꯤꯟ ꯁꯌꯥꯗ ꯇꯣꯡꯗꯨꯅ ꯅꯈꯣꯏꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯑꯁꯤꯕꯒꯤ ꯈꯨꯜ ꯑꯣꯜꯂꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯈꯣꯟ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯈꯔꯗꯤ ꯀꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤ ꯈꯔ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯆꯥꯏꯕꯤꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯃꯗꯨꯅ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯕꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯩꯗꯣꯛꯑꯕꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯝꯃꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯍꯜ 8 ꯈꯛ ꯂꯥꯛꯇꯨꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯕꯨ ꯎꯅꯔꯝꯃꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯦ ꯇꯥꯕꯗꯒꯤ ꯆꯪꯉꯛꯈꯤꯕꯅꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤꯕ ꯑꯃꯕꯨ ꯍꯤꯡꯀꯠꯍꯟꯕ ꯃꯊꯧ ꯇꯥꯏ ꯂꯨꯔꯤꯕꯗꯤ ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯀꯠꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯈꯛꯇꯅꯤ ꯀꯧꯕ꯭ꯔꯨ ꯄꯥꯡꯕ ꯆꯤꯡꯆꯦꯞ ꯅꯥꯀꯟꯗ ꯌꯥꯏ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯌꯥꯏꯗꯨ ꯃꯍꯨ ꯄꯥꯟꯕ ꯖꯤꯕ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯍꯤ ꯌꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯕꯗꯤ ꯑꯁꯤꯕꯗꯣ ꯑꯃꯨꯛ ꯍꯤꯡꯀꯠꯂꯛꯏ ꯍꯥꯏꯅꯩ ꯅꯈꯣꯏꯅ ꯍꯤ ꯌꯥꯏ ꯑꯗꯨ ꯊꯤꯔꯨꯕ ꯃꯊꯧ ꯇꯥꯏ ꯃꯝꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯃꯐꯝꯗꯨꯗꯒꯤꯁꯨ ꯊꯣꯔꯛꯐꯝ ꯈꯪꯂꯣꯏ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯃꯗꯨꯒꯤ ꯌꯥꯏ ꯑꯗꯨ ꯑꯩ ꯊꯤꯔꯒ ꯄꯨꯔꯛꯈꯤ ꯑꯩꯒꯤ ꯇꯨꯡꯗ ꯈꯣꯡꯃꯤ ꯑꯣꯏꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯄꯥꯝꯃꯤ ꯑꯩꯅ ꯆꯠꯈꯤꯉꯩꯗ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯆꯥꯏꯕꯤ ꯅꯪꯒꯤ ꯅꯇꯨꯡꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯆꯪ ꯂꯥꯎꯕ ꯄꯥꯡꯒꯟ ꯊꯧꯅꯥ ꯋꯥꯠꯇ꯭ꯔꯕ ꯃꯤꯑꯣꯏ 5 ꯑꯩꯅ ꯄꯤꯒꯅꯤ ꯅꯪ ꯃꯈꯣꯏꯒ ꯆꯠꯂꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯒꯤꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯊꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯆꯥꯏꯕꯤ ꯍꯤ ꯌꯥꯏ ꯑꯗꯨ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯁꯨ ꯃꯥꯅ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯃꯤꯑꯣꯏ 5ꯒ ꯂꯣꯏꯅꯅ ꯍꯤ ꯌꯥꯏ ꯑꯗꯨ ꯊꯤꯕ ꯂꯥꯛꯈꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯗꯧꯅ ꯁꯧꯝ ꯑꯃ ꯐꯥꯎꯔꯛꯈꯤ ꯀꯣꯟꯅꯗꯤ ꯆꯥꯏꯕꯤꯅ ꯂꯧ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯤꯡꯀꯨ ꯑꯣꯏꯔꯝꯃꯤ ꯆꯥꯏꯕꯤꯅꯁꯨ ꯇꯤꯡꯀꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯍꯨꯔꯛꯇ꯭ꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯍꯤ ꯌꯥꯏ ꯑꯃ ꯊꯤꯃꯤꯟꯅꯔꯨꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯖꯔꯒꯗꯤ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯑꯃꯨꯛ ꯍꯨꯗꯨꯅ ꯄꯨꯖꯈꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯅꯇꯣꯝꯗ ꯅꯪ ꯆꯠꯄꯁꯨ ꯉꯝꯂꯣꯏ ꯃꯍꯨ ꯄꯥꯟꯕ ꯖꯤꯕ ꯀꯌꯥꯅ ꯌꯥꯏ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯤꯡꯀꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯀꯣꯟꯅꯗꯤ ꯆꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯇꯤꯡꯀꯨꯁꯨ ꯌꯥꯏ ꯑꯗꯨ ꯊꯤꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯀꯣꯟꯅꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯤꯡꯒꯤ ꯂꯣꯛ ꯑꯃꯒꯤ ꯅꯥꯀꯟꯗ ꯃꯉꯥꯜ ꯂꯩꯅ ꯌꯥꯏ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯅ ꯌꯥꯏ ꯑꯗꯨ ꯂꯧꯒ ꯍꯦꯛ ꯆꯪꯕꯗꯁꯨ ꯃꯅꯥꯛꯇ ꯃꯍꯨ ꯀꯟꯈ꯭ꯔꯕ ꯂꯤꯟꯗꯨ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯆꯤꯛꯅꯕ ꯇꯧꯔꯛꯈꯤ ꯇꯧꯕꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯀꯨꯗꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯂꯥꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯄꯣꯠꯆꯩ ꯍꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌꯥ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯏ ꯑꯗꯨ ꯂꯧꯔꯒ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯏꯕꯤꯗ ꯌꯥꯏ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯆꯥꯏꯕꯤꯅꯁꯨ ꯇꯤꯡꯀꯨꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯈꯤ ꯆꯥꯏꯕꯤꯒꯤ ꯋꯥꯈꯟꯗꯁꯨ ꯇꯤꯡꯀꯨꯁꯤ ꯍꯨꯔꯥꯟꯕ ꯃꯤ ꯑꯣꯏꯕꯅ ꯌꯥꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯥꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯨꯔꯒ ꯆꯠꯈꯤꯅꯤ ꯈꯟꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏ ꯑꯗꯨ ꯄꯨꯊꯔꯛꯇꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯈꯤ ꯀꯣꯟꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯑꯍꯜ 8 ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯏꯕꯤꯅ ꯌꯥꯏ ꯑꯗꯨꯁꯨ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯤꯕ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯄꯣꯂꯣꯏꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯁꯤꯕꯗꯤ ꯀꯔꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯊꯥ ꯁꯥꯅꯔꯝꯃꯤ ꯑꯁꯤꯕ ꯀꯔꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯥꯏꯗꯅ ꯀꯣꯟꯅꯗꯤ ꯇꯤꯡꯀꯨꯅ ꯃꯌꯥꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯍꯦ ꯑꯄꯪꯕ ꯁꯥ
ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯃꯗꯨꯗ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯌꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯈꯣꯏ ꯑꯃꯨꯛ ꯍꯤꯡꯀꯠꯂꯛꯀꯗꯕ ꯂꯩꯔꯦ ꯑꯁꯤꯕ ꯊꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯤꯅꯕ ꯃꯤꯗꯤ ꯑꯃꯠꯇ ꯊꯣꯔꯛꯈꯤꯗꯦ ꯁꯤꯕ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯀꯤꯅꯔꯤꯕꯅꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯀꯣꯟꯅꯗꯤ ꯁꯥꯏꯕꯤꯅ ꯃꯥ ꯑꯣꯏꯅ ꯍꯥꯠꯂꯣ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯅꯗꯤ ꯌꯥꯔꯝꯗꯦ ꯕꯕꯥ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯕꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯕꯨ ꯇꯤꯡꯀꯨꯗ ꯁꯤꯟꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯀꯠꯂꯛꯇ꯭ꯔꯕꯗꯤ ꯅꯪꯅ ꯏꯆꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯇꯤꯡꯀꯨꯗ ꯍꯥꯏꯔꯝꯃꯤ ꯁꯥꯏꯕꯤꯅꯁꯨ ꯇꯤꯡꯀꯨꯁꯤ ꯍꯨꯔꯥꯟꯕ ꯑꯣꯏꯖꯔꯕꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯈꯪꯉꯝꯃꯤ ꯃꯗꯨꯅ ꯁꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯤꯡꯀꯨꯗ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯏꯕꯤꯗ ꯊꯥꯡꯅ ꯂꯦꯡꯉꯒ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯏꯕꯤꯕꯨ ꯄꯣꯂꯣꯏꯅꯕ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯄꯨꯡꯖꯥꯟ ꯊꯤꯡꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯗꯨ ꯀꯥꯏꯅꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕ ꯑꯁꯤꯕ ꯃꯤꯇꯝ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯆꯣꯡꯁꯟ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯅꯕ ꯍꯧꯔꯛꯈꯤ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯒ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯤꯡꯀꯨ ꯁꯥꯏꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯁꯥꯏꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯀꯨ ꯃꯅꯨꯡꯗ ꯀꯟꯅ ꯃꯆꯤꯟꯗꯒꯤ ꯑꯀꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯉꯛꯈꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯕ ꯉꯝꯃꯣꯏ ꯃꯤꯍꯤꯡ ꯆꯥꯒꯦ ꯍꯥꯏꯗꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟ ꯃꯔꯩ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯋꯥ ꯉꯥꯡꯉꯛꯈꯤ ꯀꯣꯟꯅꯗꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯅ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯏꯕꯤꯕꯨ ꯑꯃꯨꯛ ꯍꯤꯡꯀꯠꯂꯛꯅꯕ ꯁꯥꯏꯕꯤꯒꯤ ꯃꯁꯥꯗ ꯌꯥꯏ ꯑꯗꯨꯅ ꯅꯥꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯕꯤꯗ ꯍꯤꯡꯀꯠꯂꯛꯄꯒꯤ ꯃꯍꯨꯠ ꯑꯀꯤꯕ ꯁꯛꯐꯝ ꯑꯣꯜꯂꯛꯈꯤ ꯀꯨꯗꯨꯕꯨꯁꯨ ꯅꯛꯐꯥꯏꯔꯒ ꯍꯧꯒꯠꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯀꯣꯟꯅꯗꯤ ꯇꯤꯡꯀꯨꯅ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯇꯤꯡꯀꯨꯒꯤ ꯃꯄꯥꯁꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯄꯥꯅ ꯌꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯤꯡꯀꯨꯗ ꯄꯤꯛꯂꯤꯉꯩꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯌꯥꯏ ꯀꯧꯕ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯤꯕꯕꯨ ꯍꯤꯡꯀꯠꯍꯟꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗꯗꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯁꯤꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯌꯥꯏ ꯑꯗꯨꯅ ꯅꯥꯟꯕꯗ ꯅꯈꯣꯏꯅ ꯍꯤꯡꯍꯟꯕ ꯄꯥꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏ ꯑꯗꯨ ꯍꯤꯡꯀꯠꯂꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗ ꯇꯤꯡꯀꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ ꯀꯣꯟꯅꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯝꯊꯤꯕ ꯁꯞꯇ꯭ꯔ ꯑꯃꯗ ꯁꯥꯏꯕꯤ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯁꯥꯏꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯋꯥꯡꯕ ꯃꯊꯛ ꯑꯃꯗꯒꯤ ꯊꯥꯗꯗꯨꯅ ꯍꯥꯠꯈꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯇꯤꯡꯀꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯏ ꯑꯗꯨꯅ ꯅꯥꯜꯂꯝꯃꯤ ꯀꯣꯟꯅꯗꯤ ꯑꯉꯛꯄ ꯐꯪꯅ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯒꯠꯂꯛꯈꯤ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯑꯁꯤꯕꯅ ꯑꯣꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯁꯤꯕ ꯑꯃꯕꯨ ꯍꯤꯡꯀꯠꯍꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯕꯨꯁꯨ ꯃꯆꯦꯠ ꯇꯥꯗꯨꯅ ꯃꯥꯡꯈꯤ ꯀꯣꯟꯅꯗꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯥꯗ ꯁꯥꯏꯕꯤꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯁꯥꯏꯕꯤꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯁꯨ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯗ ꯊꯥꯖꯔꯝꯃꯤ ꯌꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯈꯤ ꯀꯣꯟꯅ ꯁꯥꯏꯕꯤꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯔꯨꯕꯗ ꯈꯨꯜ ꯑꯍꯨꯝ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯄꯥꯟꯒꯅꯤ ꯏꯔꯝꯈꯤ ꯇꯧꯕꯇꯕꯨ ꯈꯨꯜ ꯑꯅꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯈꯨꯜ ꯑꯃꯗꯤ ꯋꯥꯠꯂꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ